Ahingsagi wakal na tungin sa nabas si Mr. Okram ibo binangasi sa Manipuri taruk suba mahatap ng ating mapok kuman thon da kre. So Sampur ki matang na state government ka kokiin pi gawari sana kre adu bakari wari sana kre bagi hai badu ki nakal ani maktai phongdok kite. Amasung sinengya uba mo da saru sayang phangki ba tobis na high school da laibak tau hai bagi thabak amu hanna paikat ba ho. Mayam bukrumjari adom ni emiri bas impact news ni aita kalamam siam kanaina hauze pungza si phawbagi marba pa myane pizari. Minister Okram Ilwabi Singhana Malem ki tangdu laita adraba matam asida Mahatma Gandhi na khanjana wakalon singadu yamna maru oirakli haina phongdokre. Ngasi GM Holda zati ki mapa haina su khangnariba laikhitraba Mahatma Gandhi gi chamani putaruk suba mapok kumonbu ningsingduna pangthokpa zati ki luhen manumit thoromda wafamasi phongdokibani. Thoromadu Minister Okram Ilwabi na Mahatma Gandhi bo ahingsa da sen thajaba Punamakta Yaifanaba, Honaba the Hawaii Faba, Katoki Bamioi, Laktagi, Atoibani Highness Singtaki. Mahatma Gandhina, Haibiramba, Lohen Mahibasi, Isorgi Matangne, Haiba Wafam Paladuna, Minister Ibobina Makatan Haksang, Kaktabak, Lohen, Labagi Matakta, Wakalsu, Lohen, Tamnabahona Si Haiki. Manipur government has sent a pangtok about Taramada, the Deputy Minister Gai Kangam, Councillor Minister Singh, Manipur government, the civil Amasung police Makok Tomba officers and Amasung Labak Miam Saruyaki. Tarum Hogdringi Mangwinana, Minister Okram Ibobi Sing and Lusingduna, Mahatma Gandhi, Mitam the Laisu Katuna, Ikaikonabas Utke, Nasiganamit Asiga Marilena, Swatsbar, Bisant Arvana Sahi Ama Mapung Farakpagi, Kongset Amasu, ZM Hol Mamang the Gilamtaki. Kongsana dut Imphal West District ki makhada leiba tongan ba Municipality Council gi member singna saruyaki. Maki mafamdadi nungsiba haibasina kumna makki amadi masina koigi nomit khudingi tawriba thabak singi lamjing maya oina sinagadabani maki malemgi mafam punamak ki amadi generation khudingi lusingmani haibada haiman mathokloi haina ai Tamjaningi Zatigi Saksugi Dharmagi Ketnaba Tambase Mangondadi Masi Kwaidagi Hena Pataba Adugumba Wakani Haidna Laurambani Amoram the Thoramasi Manipur Pradesh Congress Committee na Sindhu Nangasi Congress Baban the Su Manipur Minister Amasung Deputy Minister Singduna Congress Baban the Leba Mahatma Gandhi gi mitam the Laisu Katuna Ikakona Utana Pangthoki Lonena, Deputy Ministers or MPCC President Gai Khangam Nalusingduna, Mahatma Gandhi na Salam Baliklam Singh Adu Ngakna Satna was Loki, Tarum Aduga Marilena, Makata na Paumi Singna, Hangbuwahangi Pakumda, Chief Minister Okram Ibobina Haikibada, suspension of operation the Lady Organization Singna, Tongan State Natragana, Tokhaiba, Administration you wafam ama pukalakpa asi democracy set palibak amada makoina apam adu pangthok sabani adubo makoina taliba demand khudimak pigani haiba laiti haiki loina na sanjen thongi matangda hangbu wahangi pakum piraduna thong asi ngasidagi nung laingoi haiba horagani loina na thamagi matungda mapung phana saba loisinduna sangai festival nangalagani haina state minister na phongdoki Separate state tanba, separate administration of high city. Maram Chaba gonna Hoina support Tony, Maram Charoi Doba, state ki Apunba integrity the Kaiga the Wurgadi, and Madu Hoi support over Gamoy, and Sipung Taramatoi, Haiba Horani Highway. Mangasi, Hairadi, Hayamum, the Haibel Luradi, Namit Tamagumba, Lairaga, Moiki curing stays in Lurgadi, the money and a taji. Sir Sampur ki Irangi matang da koki in pigi mi itari na saba mihut singa Manipur government ka wari mipamaduda kari khana nena ki haiba kari mata phongtolom khidre mipamadu nga sinung telpung ahomlom taba adwaidagi se minister bangloda se minister Okram Ibobi Singhana share lauduna sathakibani nimidang waram pumanga faba pungani hena mipamadu sathaki mipamadu loraba matungda koki in pigi mihut sing mipam adugi matang da kari mata phongtok lamdana adamak sathki Hausi Fabgi Oina Kari Wari Sanakrabagi Hybridigi Matanga, Mike Animaktagi, Pau Fangdri. Matam Kara Lep Durabamatung Thomas na Market Sanabagi Damakta, Hanagi Thomas na High School, wherever Mafamda, Laivak Takai Tabok Sing Nasidagi, Praise Namasung Bidia Kavres Kalodina, Amhokre.
ningsingba yabadi haukiba sahi gi December thagi tang kuntarukta mafam asida Tomisna market sanabagi damakta thabak sathaba lebak takhwaibada miyoibagi koki tumba taret amadi saru sayang kharasu phangkibani loinana thangnaba numita tawthokhraba leibak singadu haidokiba mafam mantri pukrida tumba amagasu phangba laikhrabani thodo aduga mari lenana families of the involuntarily disappeared association Manipur freedomna sathariba thabak singadu khodak talipnana amadi awangba thaki inquiry satanaba demand tawduna lakibani Manipur mela amadi zwar sanaba KCP boyri maitai lufna athingba thamkhraba matungda khuthaiba kaithel yokhat lupna iramdam gi pothok larik laisu handloom amasung handicrafts ki marinaba mela damak singani amadi lairaba miyam gi yengduna pothok khudimak ataba mamalda phangangani haiba aseda lupna thagatpa amasung apinba phongdorakli masigi mathakta handicrafts ki stall gi oinadi fi loroi hairakpasi basu taram okpagi wafam thamlakli Ningol Sakobagi Yanglaga Handloom amasung handicrafts ki oiba mela sing komthokani hairi adubu kariguma lup ki athingbagi wangmada mito miansa singa longtunaraga mela silaklabadi lupna kaidamoi ngakpiba ngamloi hairi All Manipur Progressive Farmers Association gi president oina thau puramba joina maithiamna ngarang ikhang khangda laikidabada miyamna laisu katuna amadi minute to minute leftuna ikai konaba utpa matungda mahaki pongnapam singjamai sanam pukri mapal ngasi aroiba mathong mangam pangthokre Manipur ki civil society organization singi lusing basing ima lusing basing MP Dr. T Maina ex MLA o joina singmamyoy kayana laikhidrabagi mafamda laisu katuna aroiba ikai konaba utpa saru yake Amoram the Ozaz when Lekidabada Coalition Against Drugs and Alcohol Kada National Identity Protection Committee NIPCO Nongsup Infal Lomi Sinmi Saka Taurang Lup Amasung Lomi Sinmi Upper Lufna Awawa Fungdorakli Human Rights Protection Group ki Matam Sang Lamsing Lamtak Piramba says Upendrona Laibak Thiba Tawdok Amada Ikang Kaudan Lekidabada Human Rights Body Asina Awawa Fungdorakli Lunina minute to minute left in the sweet Kaikonamut Krehaidi. Commerce and Industries Sericulture Lunena, Veterinary and Animal Husbandry Minister from Pariba, Gomidas Kontau Zamna, Mausagi Pazabakan Bahibasi, Gomen, Kaktana Yaroi, Masida, Singamasung, Tamda Ladiba Miam, Punamaki Taudang, Sangi Hana Fondo Cray. Masi Irwe Semada Labor Manipur Zoological Guardian, the Pangtopa, Zoological Guardian Sea, Linkhat Kibagi Kuntrama Palak Suba Mapokumon, Amasung Wildlife Week celebration get Tauramda, Wafamasi Fondo Kibani. Minister Govindas na Makha Taradunam Industries Matiksan Laitaba Lamdam Asidadi Lamlak Kisa Usek Amasung Lamdam Asigi Pazabana Sel Tana Bagi source Oigadoribane Lam Koiba Kaya Laklaga Yengada Balamdam Asigi Pazaba Asibu Aikoina Masaktian Mamasung Makoina Lakpada Kodong Tiba Tokadra Haina Mi Paiba Pokan Basina Kodong Sadabakaya Kodong Sabakaya Mangle Haiki Wildlife and Forest Department as soon as the Pang Tokiba Toram Aduda Indian Forest Service ki official sing Manipur Zoological Garden official sing amasung tongan mahiloi sang singi mahiroi kaya na susar yake Thoramadri Yawba Lakpa Singbo Manipur Zoological Garden ki Maikai Mapo Kumon Gamari Lenana Sielam Tatingandana Sayok Sang Sing Dalariba Sa Nga Sing Usiek Sing Liamna Yangan Ki Explore the way venture if we are serious Jew chapel hanna bahona bada wildlife conserve ta una bahona bada mother nature say as a whole conserve ta una ba makoi singa se protect ta una bahona ba matam dadi sarkar khatana ngamloi masi manipur da lairiba akoi praja punna akoi saruk yamni nagadabani prithvi gi laimai se masi akoi miyoi ba se mukhi dana ba hona bada akoi gi na ge ta lairiba akoi jiba pan punna maksinga se makoi singa se su yokat padarga tai Manipur da laiminariba aikhoi maselgi marakta ungkhatna handuna apunmagi saktamda singnariliba asida punna hingminasi haiba yadrabadi Manipur kanma pama maselga lamdam asiba thugaiba pama maselga nakhai ama sengdoknabana fari haina leisema sana zawbana fongdokre Haukiba September kuntra irabot ki chama taramapan suba mapok namita semkiba Regional Political Party Maitai Nationalist Party gi ngasi Mas Hotel pangthokiba Pawifum Amada Laisema Sanazauban Haikibada Wafamasi Kanagoma Kang Natragana Furup Amatada Singnabagi Wafam Nate Saili Sing Kayagi Mamangdagi Singtam
Singmi Tamigi Ipa Ipu Singna Landam Asigi Apunba Saktam Ngaknanaba Honabada Tawai Kaya Pontha Pikre Adabo Ngasi Landam Asigi Leriba Piva Masida Aikoi Masil Kaya Yamna Pulibagi Haibadu Naina Fam Toe Manipur Kaibi Yaroi Haina Maite Kaktana Lauriba Asi Laibak Tibani Matang Asi Yorulabadi Sindana Ama Ngangba Manungdana Ama Kanba Toklaga Sengna Hainarasi Haiki Maitai si yam launing bra atay na din laulok talaga ikoy kakta lauli si kari gano haibo wahang ama ikoy isa da hangbiyo masigi paukum soydana dum isa na pangbigani mase punna laumay nagadamni adu laulok tring si irabo ki thaulam tawi irabo haibasi apunba Manipur ki tamakta lepcharamba adu ngo lamjan bani irabo ki thaulam tawi maitai sing khakti warga toy asum machum khar ngangna raga ikoy sahi lising kaya punna laiminari haujiksu laiminari Matung da su laiminagini adu ergadi khara sengna ngangnaraga ekoise hingminaba haiba masu changi natragadi hojiki mirol di toksi tungda lakada be kogi mirol singse makoidadi hojik lairiba ekoida pok saiba se siumba sau cham hena makoi wahogani India ki laingak na listing ama chama pani phoma panda miyam ki amadi laingak ki ayawa yaudana Manipur par namduna India da tilan ki bagi mayokta CIRCA na sangsin batha amagi khongjang ki manungsan na ngasisu mafam kaya da mifam pangthokre lausang khong huidro makhale kaya masung arapti mayale kaida pangthoke ba mifam sing aduda matau karamna India na Manipur ba namdana lausin ki masi sumbra amadi aikhoina kari tawgani haibasida wafam kaya phongdoki thoranga mai lenena sirsagi Wangangloi Ningthauja Lanzana Fongdokibada August Kunmathoide GM Hall the Pangthokiba Miyagi Mifamna Warif Kaya Lauki Madugi Manungda Manipur the Mitoki Wafam Ngamkai Akiba Aspa Lalobagi Problema Sung Sarmilana Say Taramanga Hena Sarai Helakliba Asigi Haurakpam Punamak Indiana Manipur Bonamdan Lausin Kibati Werpani Hareduna Indiana Lausin Dringaida Lerama Piva Madu Amukhana Hanjilalu Haibani Haiki High agreement asina namthak tawduna aikoi oiba democratic right amadi democratic oiba miyam gi hak adubu namthaduna thamliba sa masi yapham thokte aikoi gi su Manipur singna liba ngasi mak loktak project na crore 70,000 crore Manipur gi taliba thau puthok kadoriba land and resources log kadoriba train chinchalaktana mitok kaya pusalak kadoriba kal kaya gi aikoi de singna riba mayam sa punna ngakthok minaba yanaba core issue oriba major agreement asida aikoi na Tainafam to a Masibu Singna Duna Masi Mamanda Ladiba, Ikogi pre-major political status, Aduda, Ikoi Mado, Pangnabatan from Toy. So is Saba Lekai the Manos Khan when Nomina Kaft and Hatka Miss Narang Porapa Police Masana Sarin the Tower Cray. Police Sanjaraki Bamioi Adudi, Mohammed Seras, Lekai Asimakta in Hairi, post mortem Taukrabaso, Miat Adabu Yandam of Hong Doctona, Asibhaksang Laudana, Zemske Mokta Lady. Miad asigi matang danga si JC against the brutal killing of Manus Khan ko ba same kre miad asida senari haiba Muhammad Seras ki mayum ngarang midang pung mapon makhairom tabada lekai ge miyam na mai thadok na mangan krabani thodok adu ba control to ba lakhi ba Manipur police personnel singa basang fire brigade miyam na sangan kidre ngase ayu pham ki ba JC ki warifna Seras ki imong manung matam supagi ona lekai adu de tan thokre miad asigi asengba langlang jin Tidoktriba Makai, Miam Galunina, Nasinimidang Waram, Mipam Pangtola Matung, the Asibhaksang, Low the Lepkani. Mioiba Amabu Hatki Yauna, Hatliba Misak Yauna, Masida Siena Misak Sing, Sibaki Serak Piga the Benihina, JCS Convener, Tayabu Ramana, Impact News the Fongdoki. Rims angang unabada mamana tragamasa anegi manung da ama sibagi thaudok leftana da thokli ngasiso nambol khabi awang lekai da ginupi aman hospital asida angang unaraba matung da minute khara leiraga lekhidre thaudok asi nambol khabi awang lekai da gi kundrapam roman amadi ma ki loinabi ke sofia anegi ahan ma phangjaba masada thokibani Sofia gi mapureba roman na fongdor kibada mamang thagi tang ko nipan da gi rims da emit tawduna lerelaba matung da ngase pung mari tabada level room da pusin kibani aduga pung ahum min tara mangarom tabada yadri haina pau piraki angang unagada ba nupi amabu doctor amana refer tawrakpani haiduna hana yengnadriba rims ki mawong asi hanna yengnadriba mawong asi Doctor gi sinphamda leiba singi damakta yamalai bakthibani rims ka authority na thokriba thodok asigi matangda kariguma amata hai dabida asiba angang pukro haibasi yaningde authority na compromise tawdri faba asiba angang lawroi haina pian da wafam phongdoki
ꯗꯥꯛꯇꯔꯗꯨ ꯃꯇꯝꯗꯨꯗ ꯄꯤꯖꯤꯒꯤ ꯏꯟꯇꯔꯟ ꯇꯧꯕ ꯉꯥꯛꯇꯅꯤ ꯂꯩꯔꯝꯃꯤꯁꯦ ꯃꯣꯏꯅ ꯅꯣꯏ ꯂꯥꯏꯌꯦꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯂꯥꯏꯌꯦꯡꯉꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯌꯦ ꯃꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯄꯦꯁꯦꯟꯗꯣ ꯃꯃꯥꯏ ꯃꯃꯤꯠꯇ ꯐꯤꯕꯝ ꯑꯃꯗ ꯌꯥꯝ ꯊꯤꯅ ꯁꯣꯛꯆꯤꯟꯅ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤꯔꯗꯅ ꯄꯥꯈꯠꯇꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯍꯣꯠꯅꯔꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯈꯤꯇꯪ ꯁꯦꯔꯤꯌꯁ ꯑꯣꯏꯔꯦ ꯈꯔ ꯐꯖꯅ ꯌꯦꯡꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯗ ꯌꯥꯝꯅ ꯀꯤꯔꯒ ꯀꯩꯗꯧꯕꯩ ꯑꯉꯥꯡ ꯎꯅꯅꯤꯡꯉꯤꯅോ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯁꯤꯖꯤꯟꯅꯔꯦꯕ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯁꯤꯅ ꯄꯣꯛꯑꯦꯕ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯒꯤ ꯃꯥꯏꯀꯩꯗꯁꯨ ꯑꯝꯇ ꯍꯥꯏꯗꯦ ꯑꯗꯨꯒ ꯔꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤ ꯁꯥꯏꯠꯇꯁꯨ ꯋꯥꯍꯩ ꯑꯃꯇ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯗ꯭ꯔꯤꯕ ꯑꯉꯥꯡꯗ ꯑꯩ ꯁꯨꯡꯂꯧ ꯂꯧꯔꯣꯏ ꯃꯣꯏꯅ ꯂꯥꯜꯂꯦ ꯅꯠꯇ꯭ꯔꯒꯅ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯕ ꯃꯣꯏꯒꯤ ꯋꯥꯍꯩꯗꯣ ꯑꯗꯨ ꯍꯥꯏꯗ꯭ꯔꯤꯐꯥꯎꯗ ꯑꯉꯥꯡꯗ ꯁꯨꯡꯂꯧ ꯂꯧꯈꯤꯔꯣꯏ ꯍꯧꯖꯤꯛꯐꯥꯎꯗ ꯂꯪꯊꯕꯥꯜ ꯂꯦꯐ ꯂꯪꯊꯕꯥꯜ ꯃꯟꯇ꯭ꯔꯤ ꯈꯣꯡ ꯐꯨꯔꯥꯃꯈꯣꯡ ꯅꯝꯕꯨꯜ ꯃꯄꯥꯜ ꯑꯃꯁꯨꯡ ꯅꯤꯡꯉꯣꯝꯕꯝꯒꯤ ꯃꯐꯝꯁꯤꯡꯗ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯅꯤꯁꯥ ꯆꯥꯕ ꯑꯃꯁꯨꯡ ꯌꯣꯟꯕ ꯇꯧꯗꯅꯕ ꯂꯩꯀꯥꯏꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯂꯪꯊꯕꯥꯜ ꯂꯦꯐ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯩꯔꯤꯄꯣꯛ ꯍꯩꯀ꯭ꯔꯨ ꯆꯤꯡꯌꯥꯗ ꯂꯩꯕ ꯀꯣꯏꯖꯝ ꯕꯨꯙ ꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯀꯣꯏꯖꯝ ꯑꯣꯡꯕꯤ ꯃꯥꯂꯥꯁꯅꯥ ꯑꯃꯁꯨꯡ ꯀꯣꯏꯖꯝ ꯅꯤꯡꯉꯣꯜ ꯄ꯭ꯔꯃꯣꯗ ꯗꯦꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯨ ꯃꯦꯟꯖꯣꯔ ꯁꯤꯡ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯌꯨꯉꯧ ꯂꯤꯇꯔ 400 ꯃꯨꯛ ꯂꯩꯀꯥꯏꯁꯤꯡ ꯑꯁꯤꯒꯤ ꯀ꯭ꯂꯕ ꯑꯃꯁꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯗꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯁꯤꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯐꯥꯒꯠꯇꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯌꯦꯛ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯌꯣꯟꯕ ꯊꯦꯡꯅꯔꯕꯗꯤ ꯃꯇꯨꯡꯗ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐꯕꯇꯒꯤ ꯗꯥꯏꯇ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤꯁꯨ ꯍꯥꯏꯔꯤ Community Health Center Sagalman gi doctor amadi atai staff singna health center manung asida nataba thabak kaya tawi haibagi mayokta ngasi wakani fam sathakre ngasi gi wakani fam aduda CIC asigi doctor nurse amadi atai staff sing susar yaki Assam communication sinduna asangba communication gi makhada phongba larik ahum ngasi DM college campus ta leiba Diab Literacy Center da phongdokre ngasi larik phomagi thoramadu da sar yaki ba Manipur Language Advisory Board Society Academy New Delhi ge convener oina thau puriba Professor Huirem Biharina ngasi phongliba larik sing asi Bengali mayak amadi mete mayak ani da phongba larik ni masina lamdam asida Bengali mayak paba ngamdraba mahiru sing yauna larik sing asi paba da khudong sahlagani haike ngasi phongliba larik sing adudi Priyobatra Elangmamgi angau bido ai imani Taurem Sunitibalagi Pongi Steklani ai amasong Songtham Dipuna iba Toravan nung da haiba larik singni Puarji impham oiba Manipur na India da tinkibagi wari lila larik munbi khraba lengak haina mingthonba larik ama konung mamang da leiba lamyan sangle ngasi phongre Yellow lol aphonglup Mayang Imphal Maibam na Khodol Tamawari Lila Larik Asigi Aibana Ningthiamsa Haimone AVRC Manipur University Retired Director Lokendra Aramama Masong former Director NEZCC Ahibam Biren Anina Atuba Mitung Lamasong Taramapu Oikiba Taram Adu MU ge Professor MC Arun Larik Asigi Maramda Nainaduna Wafam Kaya Fongdoki Additional Chief Secretary Wadama Onavaki So Singa IAS na State Assistant Chief Secretary Wadapada CPM and State Council Amas Manipur Mountaineering and Trekking Association in Maikay Dagin Waiba Fongdorakli. Chief Secretary Waiba Ahanba Manipuri Masa Ama Oina Onavaki So State Assistant Masak Topa Tabak Kaya Taurakani Hainaso Tazaba Tamlakli. Home Fusuba Wildlife Week celebration the Sarkam Oinanga Thawal District Laiba Lamding Model High School da Safe Wildlife Safe Mankind Haiba Timda Layak Pamasung Article Ibagi Sangdam Naba Mapang Thokre, Divisional Forest Officer Thawanas Sanazawana, Kuraizam, DFO de Lusing Makada, Pang Thok Kiba, Sangdam Naba Asi, Thawal District Manung San Labor Tongan Ba Mailu Sang Sing the Gemairu Chama Humpunithorumna, Sangdam Naba Duda National Cleanliness Day gi Mangoina SDO Waikong Lamjing Makada Subdivisional Headquarter Waikong Complex Manung the Usar Saniya Khairom Thaki Bagalunena Lamtu Sengtopa Kitabuk Sathagre Usar Thava Sung Lamtu Sengba the Police Forest Bid Office Jila Parisad Wangoi Pradhan Kaksing Kuno Municipal Council gi Councillor Singh Amadi Civil Society Organization Kayagi Mute Singh Nasar Yaki ILPS के खोंगजंग मनुंग दलारिक तमहु दबथा अन्नी की स्कूल फी चादा कुंथ्रा लौंगना बामदे स्कूल वैन फीना सादी यांखै लौंगना बजवन स्टूडेंट्स कोऑर्डिनेशन कमिटी JFCC गा यानखरा बतुंग द प्राइवेट स्कूल खरना सादा कुंथ्रा हेना लौरब थेंगरे लागलेब अक्टोबर के तांग निपान दगी हेंजिन लौसन की स्कूल फी सिंग अदु हांदोक तब तारगद स्कूल सिंग असिगी एडमिनिस्ट्रेशन ब्लॉक थंजिनगनी अमदी स्कूल अदुगी प्रिंसिपल ना मसाना खंगना ओजा ओइबदगी तोक्सगदबने हाइना JFCC ना चेरोलमदा अकन वफम थमलकली
ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 30ꯗ ꯏꯕꯣꯏ ꯑꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯆꯥꯝꯃ 17 ꯁꯨꯕ ꯖꯅꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯃꯥꯁ ꯄꯥꯁ ꯀꯝꯄꯤꯇꯤꯁꯟꯗ ꯍꯩꯔꯣꯛ ꯏꯁꯇꯔꯟ ꯁ꯭ꯄꯣꯔꯇꯤꯡ ꯌꯨꯅꯤꯌꯟꯒꯤ ꯒꯔꯜꯁ ꯀꯟꯇꯤꯖꯦꯟꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯣꯏꯅꯅ ꯊꯪꯅ ꯆꯍꯤ 3 ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯇꯣꯉꯥꯟꯕ ꯑꯦꯋꯥꯔꯗ ꯀꯌꯥ ꯂꯧꯔꯛꯇꯨꯅ ꯑꯆꯧꯕ ꯃꯤꯡꯆꯠ ꯄꯨꯔꯛꯄꯒꯤꯗꯃꯛꯇ ꯍꯦꯁꯨꯒꯤ ꯅꯨꯄꯤꯃꯆꯥꯁꯤꯡꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯀ꯭ꯂꯕ ꯑꯁꯤꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯅꯅ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯦꯝ ꯑꯣ ꯀꯦꯟꯗ꯭ꯔꯣ ꯌꯥꯎꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯀꯟꯇꯤꯖꯦꯟ ꯑꯁꯤꯅ ꯌꯨꯅꯤꯐꯣꯔꯝ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯂꯣꯏꯅꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯡꯕ ꯄꯥꯠ 3 ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯅ ꯁꯤꯟꯗꯨꯅ ꯄꯟꯆꯥꯌꯠ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯀ꯭ꯂꯕꯁꯤꯡꯒꯤ ꯑꯣꯏꯕ ꯂꯝ ꯇꯨ ꯁꯦꯡꯕꯒꯤ ꯊꯧꯔꯝꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯈ꯭ꯔꯕ ꯀ꯭ꯂꯕꯁꯤꯡꯅ ꯉꯁꯤ ꯃꯅꯥ ꯃꯊꯨꯝ ꯌꯥꯟꯊꯣꯛꯈ꯭ꯔꯦ ꯐꯤꯠ ꯐꯦꯛꯇꯔ 2015 ngasi naga mapalda laiba the gym da pangthokpa hokre masa mau phana thamnabagidamak pandamda pangthokkiba fit factor hairiba sangdamnabagi thoram asida lamjel senba chingkabani singba yauri contest asigi final lakliba october gi tang mapan da mftc da pangthokane contest asida champion oiba ngamami oida lupa lak ama winner da lupa lising kunthra second da lupa lising kun amadi third taba mioidana lupa lising mangagi mana kusinagani panba yabadi handak pangthokadoriba fit factor asina aroiba edition oigadoribani Prime Minister Narendra Modi gi miyang makhada paikhatliba Pans Kranti gi manung sanna lakliba tang marida India pumbada pangthokadoriba mega marathon Manipuri gi oinadi matam khara yaithokle haina BJYM gi president oina Males na phongdokre ngasi party asigi taipa chutekta leb office da pawmi sing unab amada mahangna haikibada party asigi hauji sathariba mikhal amadi lamdam asigi law and order gi phibam yenglaga marathon asi yaithokibani haiki party asigi yuwa mosagi vice president Kundrakpam Basantana leibak miyam gi interest da party asina paikalakpa thabak thoram kayada laluf amana ayatpa athingba piba haibasi laibak thibani haiki All India gi oina October gi tang marida Vijay Manipur Pradesh na mega marathon ama khoi singani na tawrambadu party gi oiba khoi election mayam ama leibaga leibaki law and order khoi gi phibam phattabaga mari leinana gi matam khara gi oina khoina yaithokjare khoina youth ki team na khoi gi yuba morcha gi team na pamjaramba khoi wakhallondi khoi gi lunana leiba hakchang sajen phana leiba hakchang phana leiba haibagi pandamda khoina sinjaba aduguma marathoni Hauzik ngasinoba sanabagi pau All Manipur Football Association Amphana Sudan Infalgi Mapal Kangzibun Satari Batara Suba Manipur State Leki Ngasi Sanaki Ahanba Match the Manipur Police Sports Club Amasong Young Physic Union Goal Amata Sanabangam Draw Oikre Amasungani Suba Sanaki Match the Southern Sporting Union SSU na Tidim Road Unique Zemi Player Union Trukpubu Panjal Amasino the Mighty Ba Pikre Ahanba Match the Sanaki MPS Yamasong Young Physic Union Gi Match Adu Babok Singi Pungning Sing Sinba Watke Anisuba Match the Sanaki SSU Amasong Trukpugi Match Adu Tim Animak Lamba Sanan Akan Mamongda Sanaki Bagalun and Match Asigi Ahanba half Loba Power the Tim Animak Panjal Amata Sanabangam Kide Anisuba half the SSU and a ball here and a Pia Paiduna Sanabagalun and a Match minute Humputar Satpa the Trukpugi Oi Tangba Kona Fleck Manakta Fangba SSU gi free kick amagi khudong saba laudana midfielder Dayanandana Sangna kaurakiba ball ama SSU gi Rosan head tausindana panjal attempt torakpa ball ama SSU defender Rajuna Konglei thuna Caesar kick long hunt kausinduna SSU gi mai papa gi panjal tu san kibani League asigi hayang ahan match ta Neroka FC ga na ko nam mapalga lamba taunagani amasong USA khurai amasong trau kwa kathela ani zuma match lamba taunagani Manga Suba Kangjam Karnajit Singh Memorial Second Division Football League Tournament Northern Crown Club Khongampat Amadi Malom Tuliai Students Union ani mai pakre Tournament asigi ngasi sanaki ahan League Northern Crown Club Khongampat na Turning Development Club mayang Imphal ba Panjal ani ba mai ba piki bani ani suba League na Malom Tuliai Students Union Yasul Athletic Club ba Panjal ani sino de mai ba pi bangam ki bani thasigi manga ra sanaga da ahan ba League Northern Crown Club Khongampat Amadi Malom Tuliai Students Union ani suba League na Turning Development Club mayang Imphal amasong SCK Kodom Popi anina lamba taunagani
Maharashtra Kumar Ganendra Memorial Super Division Football League Tournament YOC Khurai amasung Upa Kyangwe ani mai pakre tournament asigi ngasi sanakib ahanba lekta YOC Khurai gi Mayosing Kangriu amasung Tondonba anina sankiba panjal ani aduna SAK Yumnam Konoba Panjal ani sunada maiti pa pibangam kibani Saturday Football League asida YOC Khurai na point taramakan fangduna tournament asigi winner oiba yabag hirunda laibang kre Anisubal Lecta, Upa Kyamga in a PYA Kairang Mapanjan Ambassador the Mighty Pibangam Cray, Infalis District Football Association, the Sinna Kongmangi SWC Gi, Sanabung the Saturday Lictonamin, Asida Tim Taranasar Yari, Hayang Ahan Malikta, Ava Ketrikam, Sing 11 Star SU, Akampatka, Anisubal Lectana, Nipso Kaibiama Sunki, IYC Ketri, Idil Mapal, and in a Lambat Taunagani. Marangtim Ibobi Memorial First Division Football League Duok Yaripong Masung Neroka FC Sangapum ani mai pakre Imphal East District Football Association na senduna Ketrigao gi sanabung na satrali batonamin asige ngasi ahan basana ke balikta Duok Yaripok ki zoni kom na panjal ani adug irapot amasung suris na panjal amam san sinduna SSC sector ba panjal marisno da maiti pibangam ki bani ani suba sana ke balikta na minitong hata golapati Athletic Union ke sanaroi Watson na ma ki tim gi mai kaida Masana Sanjaki Panjal Adune Neroka FC Sangak Pamgi Makuta Panjal Amasino the Mighty Bananki Bani Hayang Lik Tournament Asigi Makataba Lik Mets Ani Sanaragani All Manipuri Football Association is in the Kunsuba Nupagi home and away basis the Pangtoka the Winners Cup Football Tournament Hasaki Taramapandagi Hauragani Heidi. District level the Pangtoka Football League Tournament sing the winner Werakraba Tim Singi Mumming, DFM Sung DSC Singna Chalibat Hasaki Tarafawada, Lupalising Aniga Lunana Amfagi Office in 3 Taurabi Yagani Hain Amfagi Zen Secretary in the Tadorapa, Serulamana Kangalakli. Manipuri University Inter-College Volleyball Tournament ki Nupi ke final the Modern College amasung Liberal College ani lamba taunaraga ninga si sana kiba Nupi ke semi-final the Modern College ni Imphal College bu set kunmanga taratari amasung kunmanga mapanda amadi Liberal College na Manipuri University ba postgraduate po kunmanga taruk amasung kunmanga kunna maiti ba piki bani nakalamaron nga si sana kiba Nupa ki quarter final match tana Modern College na Y ki College bo set ahum sinoda Imphal College na Manipuri University postgraduate po panjal set ahum sinoda Thambal Mari College na CI College po set ahum amada mighty papiki pagalunena DM Arts na DM Science po set ahum sino da mighty papiram naga Saturday ba tournament asige semi final sing sangbangam kibani Modern College Imphal East na sinda ngarang dagi hauki ba volleyball tournament asi hayeng loisingani Ngarang October tang amada Kongpal lab MS Athletic Association gi sanglel dagi sakhang da mamiyo sing na solar plate ama battery ama grass cutter machine ani amadi sound machine ama punna lupali sung yang khairong gi pot sai sing huran kri hairi asigum mamiyo sing gi pau pi banga mamiyo sing da lupali sing taragi mana pi gani lonena maina da authority na akan mamiyeng sang bi haina association asigi mai kai dagi pian bu wafum fongdorokli Taramatu Suba Players Trophy Lickam Knockout Often Kang Tournament Gopal Dev Kangkut Yai School Mai Park Ring Asi Sanakiba Tournament Sigi Mapal Suba Lick the Gopal Dev Kangkul Yai School Na Nika Nilikuthi Kangkut Papanjal Taratret Tarani to the Mighty Papiki Bani Yai School Kangkut Nastin and the Sri Gopal Dev Mandab Yai School Singa Kam Laika Ida Satarliba Kang Tournament Asi the Kangkut Taramata Yaduna Tasiki Kundagi Pangtok Pahokibani Haying Sanagada Tournament Asigi Tarasuba Likta LSK Wangoi Kangkut Ibudo Wangbrin Kana Saba Kangkut Usekon Laikon Anina Lamba Taunargani. Yumnam Hudram Satari Bakuntaruk Saba Sub Junior Masung Senior Tangta competition listening Taramanga Tangase Junior Girls Ki Kanglop Ki KZ Nipu Marida HLTA Samurogi Case Puspana Goal Lokre Aduga Nipunipan Saba KZ Dana Nongin Saba Lalong Haikruzamgi and Lakshmi Balana Sanagi Medal Lowangam Craig Yankai Nito Yankai Turk Amasung Hompu Kikezi Kangluptana Y Lansen Bisano Posama Monica Devi Amadi Konsam Silviana Sanagi Medal Sing Lowangam Craig Aduga Sub Junior Boys Ki Contratare Nipumato Yamasun Nipumanga Kezi Nipumapan Kezi Yankoim de Suba Kezi Dana Irengbam Mahes Alex Singh Thaudam Laisram Kapil Singh K Priyokoma Maite Yamasun No Maitem Toito Bana gold medal sing lobungam kray. Hauze arobada maraba paamuna pizari.
अहिंसा की वाखल तुंगिन सनब सेमिस्टर अकरम इबोबिना महात्मा गांधी के सा मणिपुर तक सुमा मपको मथरन फोंदोखरे सुरसामपुर की मतंग स्टेट गवर्नमेंट का कुकी इंटी का वारी सानखरे अदब करी वारी सानखरे बगे हाइबर की मतंग दा नाकल अनिमन वाफ मपद फोंदोखरे अमसुंग सिनिया व सरु सयांग फंगिबा टोमिस ना हाई स्कूल द लेबाक तौ हाइबर की थबक अमु हन्ना ngasi de ki पाइक पाउ